Tacho, saasi de leire. Yare yare. Biscuit chusi thamlage. Thamone. Tacho thabuk sakadoi natra. Ado tacho, ai wa amta hangiba. Kari wa haige haibano. Thabuk su chatkani ado kaidorage ba. Naning thungdaba kari awatpa leirage ne. Hayune, tacho na ngambo iradi iselgi ningmu thungandoini kaino. ꯑꯩꯈꯣꯏꯒꯤ MSc examꯁꯨ ꯍꯩꯗꯣꯛꯂꯒꯅꯤ ꯇꯥꯁꯣ ꯔꯤꯖꯜꯁꯨ ꯑꯗꯨꯝ ꯐꯖꯔꯛꯀꯗꯕ ꯃꯥꯜꯂꯦ ꯇꯥꯁꯧꯅ ꯄꯥꯝꯖꯕ ꯑꯩꯅ PhD ꯇꯧꯗꯨꯅ ꯗꯣꯛꯇꯔꯦꯠ ꯗꯤꯒ꯭ꯔꯤ ꯐꯪꯗꯨꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯀꯩꯗꯧꯔꯒꯦꯅꯦ ꯇꯥꯁꯧꯅ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔꯗꯨꯅ ꯏꯃꯨꯡ ꯄꯨꯅꯕꯇ ꯅꯠꯇꯅ ꯑꯩꯕꯨꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯔꯤ ꯑꯩꯅ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯝꯊꯗꯨꯅ ꯂꯩꯔꯕꯗꯤ ꯇꯥꯆꯧ ꯅꯪ ꯌꯥꯝ ꯋꯥꯔꯅꯤꯌꯦ ꯑꯗꯨꯅ ꯑꯩ PhD ꯇꯧꯔꯔꯣꯏꯒꯦ ꯑꯐꯪꯕ ꯊꯕꯛ ꯑꯃꯍꯦꯛꯇ ꯇꯧꯗꯨꯅ ꯇꯥꯆꯧꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦꯕ 이비엠아 그리는 너는 것이 하리 마ям시고 호이 숨부디 숨이 이봉너디 라이르 보이버니나 낭보나 닝얌나 통한부디 ngam드라버니 아도 낭부 럼담 시기 미토이 미헨비 삽나이르비 아마 오헨게 하이드나 망랄 kaya ama manglibani aduga nangni ibungi manglala sibu mangphaungnalaroi hairibrane natiye tasauna aigidamakta awatpa amatta lehende aigidamak honabibada ningmak thungdabasu amatta leijadiye tasauna aigidamakta wan honaduna sel tanbado ai yam nungaiteba ai yengba ngamdeba aduna tasaugi nating khara pangge haibani hera ibung kaisu wadida aduda thoidongna khaluranu nangina thau haibone ibungna pamiba malemgi mioi kayana sakhangnaraba aphauba environmentalist ama oidunane malem masibu kanbada achaubu thodang loba ngamba mioi ama oibuduni ko ado nang tasawna ningiba pamiba si thunganba ngamlaroi hairiro tasawgi pukningna adu yorabadi nachal ningba soidana thungangani aina hek ngamliba gai hotnagani adu tasaw thabak sakadaba natro thengdribo chaladawni hai ada thonga lomda changi sibu kananune sibu nahalwai aiga lairik taminarakiba loyangan badu natrane manida loyangan banida masi ai loyangan ba lao sangolo keno honthong na thajadana lai sibu kari lerege kari tobu yaurage marup singthang akhoi manane noi lekai sida leibi magi satri amakaki mayum thirusu haidna lakpani aduda noigi yumchu swaida oikigum tawbududane hekta hanglurage haidna changakpani kana nuni nangna thirei bi nupi msa dubo mamingbu kari kogene nati karigino noi magi satri dubu nangbu thiruso kain thare isibu kayamu yamna magul leibi satri nune imana yamna satawna thamjaba satri oira male maming dubu korongan bi haibani handak MSc environmental science ki final exam su thakraba oira male karieba korongan bi adudi aigi sel nupi sisu korongan bi kawi adegi masu handakta final exam thakibada su ngairi bani nangna thireiba misaksibo akhoi korongan birane hairisibo dada hoigi ma hairisi madam ngan bisna oibra madam de khoi yozane mane nangna hairiba ngan bisana haibaduni university da environmental science ki professor obido aigi mane ado nang aina thirakliba korongan bi natro mane dadagi maramda madam na tambadagi aina kharadi khangzare loyangamba ibani si matamamada lairi taminarakhiba imana boirabasu nongmata nangnasu aigi yumda lakhide adagi ainasu noida nongtasu sakhide aduna ngasidi yengo aiko imung manung amato loin khangnadrabani saksi yengone adumangna ne ngasi nangna igi selsi masak khangdrise ado imana kari hayu haino sumit singthang ngasi selgasu sakhangnare akoi manane matam khudimakta iselbudi adom sondarta leye iselgi maramda sune wari adom sai
거롱한비 다다. ꯅꯪ ꯏꯃꯥꯅꯅꯦ ꯑꯃꯨꯛꯇ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏꯔꯨꯁꯣ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯏꯅꯦ ꯑꯗꯨꯒ ꯁꯦ ꯄꯩꯁꯥ ꯈꯔꯁꯨꯅꯦ ꯄꯤꯔꯛꯄꯅꯦ ꯁꯦ पैसादी करीगिनो दादा करी मरमगी मैदाम ने इंगोंदा पैसा पिबिरइबनो ꯑꯩꯁꯨ ꯃꯔꯝꯗꯤ ꯈꯪꯗꯦ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯂꯥꯛꯑꯒꯅꯦ ꯏꯃꯥꯗ ꯑꯗꯨꯝ ꯍꯪꯖꯔꯣ ꯁꯦ ꯂꯧꯁꯜꯂꯣꯁꯦ ꯑꯗꯨ ꯆꯤꯡꯊꯪ ꯃꯔꯨꯞ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯀꯔꯤꯕꯨ ꯍꯣꯠꯅꯔꯨꯗꯧꯅꯣꯗ ꯑꯩꯗꯤ BSc ꯇꯝꯕ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯃꯈꯥ ꯑꯗꯨꯝ ꯇꯝꯊꯗ꯭ꯔꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯇꯧꯗ꯭ꯔꯦꯗ ꯑꯗꯨ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯒ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥ ꯈꯔꯗꯨꯅꯅꯦ ꯏꯆꯤꯜ-ꯏꯄ꯭ꯋꯥꯁꯤ ꯍꯤꯡꯂꯤꯁꯤꯅꯤ ꯑꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯒꯦ ꯃꯔꯨꯞ ꯑꯩꯗꯤ ꯍꯟꯗꯛ ꯂꯥꯏꯐ ꯁꯥꯏꯟꯁꯇ ꯗꯣꯛꯇꯔꯦꯠ ꯗꯤꯒ꯭ꯔꯤ ꯐꯪꯂꯦ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯣ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯔꯛꯇ꯭ꯔꯤ ꯈꯪꯗꯦꯗ ꯃꯔꯨꯞ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯀꯔꯝ ꯊꯣꯛꯂꯒꯗꯣꯏꯅꯣ ꯅꯣꯏꯒꯤꯕꯨꯗꯤ ꯄꯨ ꯄꯥꯡ ꯁꯨꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ ꯀꯩꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦꯗ ꯑꯗꯨꯅ ꯅꯪꯒꯤ ꯊꯕꯛꯇꯨꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯏꯆꯤꯜ-ꯏꯄ꯭ꯋꯥꯒꯤꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯏꯆꯜ-ꯅꯨꯄꯤꯁꯤꯗꯪꯗꯤ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯅꯤꯡꯉꯤ ꯃꯔꯨꯞ ꯏꯆꯜꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯤꯅꯤ ꯍꯣꯠꯅꯕ ꯀꯟꯕꯤꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯟꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯃꯕꯨꯡ ꯑꯅꯤ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯗꯤ ꯃꯔꯨꯞ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯣꯔꯧꯉꯥꯟꯕꯤ दादा ꯍꯌꯦꯡ ꯅꯈꯣꯏ ꯇꯥꯆꯧꯒ ꯄꯨꯟꯅ ꯂꯥꯛꯎꯀꯣ होय दादा हयेंग सोइदना लाक्सरगे हाइदुना मैदाम दा खर तंबियो ꯑꯩ ꯁꯣꯏꯗꯅ ꯇꯝꯒꯦ ꯑꯗꯨꯗꯤ ꯆꯤꯡꯊꯪ ꯃꯔꯨꯞ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯃꯔꯨꯞ ꯐꯅ ꯉꯟꯅ ꯍꯧꯒꯠꯂꯒꯅꯦ ꯉꯁꯥꯏꯗꯒꯤ ꯄ꯭ꯔꯣꯖꯦꯛ ꯄ꯭ꯔꯣꯄꯣꯖꯦꯜ ꯁꯤꯃ ꯂꯣꯏꯁꯤꯟꯒꯦ ꯍꯣꯠꯅꯕꯅꯤ ꯁꯤꯃꯁꯨꯅꯦ ꯄꯥꯛ ꯍꯦꯛ ꯂꯣꯏꯕ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯍꯩꯃꯥ ꯄꯨꯡꯁꯨ 6 ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯩꯗꯤ ꯑꯌꯨꯛꯀꯤ ꯆꯥꯒ ꯑꯝꯇ ꯂꯣꯟꯗ꯭ꯔꯤꯅ ꯇꯧꯔꯤꯁꯤꯗꯤ ꯃꯣꯏ ꯃꯄꯥꯝꯆꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯆꯥ ꯂꯩꯖꯔꯦ ꯁꯅꯥꯏꯕꯦꯝꯃ ngасai ngatadagi larik ibirakpodubu wabidribro moi sanaibemana habinaba haidana butter tairaba bresu pujarakle ha kathai thamjogya moi bagi hongnabi phagini haiduna su karimna baman ba wangangdo amu hobirabro natida aisu cha lologe sakhum sange haiduna tawrambini moi ba oi hogotri mane haiduna larik hak irambagi wani ai moi ba na ne lolok pasaga do ai amata thaksara roi hoi kainu ne musibo sum nungsidana laknaba phawba yadaba nupi sibo adu esu nangi laik laisu tawbaduda men tana tawjarasanu na khandana nateng kharadang orbasu pangbige haidana loluriba sa sibo mana thaklaroi ka haidana tawsarine pai dudi sa si haido khrage haima Bresina huido ina bija thokhrage ngai khoba si amta ngai khoba ai sulaknabani kainu piro oba saga bread ka do ngasai dagi ai di zaning bana loirabani ngasai na dumna haiba yadro seni tho sa si मैदाम ने बिदब्रो मैदाम kanano mapanda kori sibo ओ कनानो करी हाइबनो मैदाम बुले बिदब्रो आई मैदाम ने लाओ हाइदना लाक्सबने हाइमा कोरोंगान बिया मैदाम नंग लाब्रो लाओ संगो इबुंगो मा यावरै सिना कना मैदाम आई के इबुंगने ओ मैदाम होगी युमसे ngasiन ahan ba lakpaga oire mafam chap chana khangdabane ibung horaga hekta lakminara ओ फरे अदो इबुंगो की मिंगदी करी मैडम आई सिंथंग कौजे ओ इसल नुपीसी मथंदा थादोकनिंगदुना मतुंग इंजरईनी याम फैने ए सिंथा मरो कोरोंगानबी नखोय लाबोयरे आइदी इमुंगदा लेरिंगैदने नखोय लापकासे अमत खंगौद्रे अदो इसासा ड्राइंग रूम सिदा पुलप ओइना फमुरसिको कोरोंगानबी मैदाम नंगा खनागा दबा वाय हम लेरे अदुगिनी मैदाम ना नंगबु कौरिसी आइबेमा कोरोंगान बिया नखोय मैदाम ना नंग तबु सोनरा लई नंगी मरमदसु वारी हेक साये होय पाबु
matam khudimakta medam na ibu yamna nungsina luna tawbiye ado pabunggi mingsi yaima haiba natro pabu mani ipadi miyamna ne oza yaima sumsat haragani hena khangnabani handakta ozagi sinphamdagi pothabada ngairi nakhoi medanga wari sarmu ko dudi hoi pabu ipa thabak khara loisalukige hoi pabu Marup Singthang lao ibani sune ai ka da phamnuse hoine yaine akoi be mangai boina sum phamurus lone lao Korongambia medam hojik malemgi aying asagi khalda ahongba akaiba kaya ama lakpadagi haidi climate change thorokpadagi malemgi mafam singda hana leijaramba sanga sing leiba ngamlaktaba haujaramba pambi makhal sing hoba ngamlaktaba masi mayam sigi maramda thijinba madi masidagi karamna ngakthokadagi haibagi matangdane aina project ama tawge khali ado hairiba project ase nangna aibu assist tawgadobani ko adudi yamna phaba thabak ni medam aina si yamna pamjaba topic ni medam ado medam aidi ai isagi research work su tawjaninge maduna karamna tawduno medam adobudi korongambi medam aigi project se adum yauna nangi research work si jo dum tawba yani project asidagi nangi phangpham thokpa paisa sune matik chana dum phangni aduna nangi research tawbada abandi nangi imung manungi awat pa pumnamakne menaba ngamgani khale nang medamna medam na ibu nungsibiba aigi da makhanbiba punamak singase punchi chupagi kaujaro medam gi laman tonsinjarabani atubudi koronghambi nangse yam loksing leibi lairik laisu da pukning changbi mathau masak khangbini aina nangonda ne thasaba yam thammi nang honaba lepa yade ko medam se sebe ma ipana cha lon birakpani cha thause pabung na muwana ba mama nangsu thause ai su yawire ro moi pabwa pabwa sidagidi research work khakta natiye aina toina sida laktuna pabung hoigi thaba ingkhang dasu mateng pangladoine isa gi waya sitaraga isa ningol ama phangjabaga sab hek mana khre padi pungning si khangnung nung sire Singthanga ekhoi bungoga bu sa thakhrabro moi babu moi ani dinga saina moina thopa kari kaino horaga sa khrabani da phare adubu oiradi korongambiya medam noigi exam su ngasi nongni sidadi soidana haidokla ani aduna nangi research ki synopsis iba hawroko ado medam topic ti climate change na maram oirega iramdam sida phangliba flora amadi fauna sing da pirakliba sekthengi maram doina adum tawrasi medam aduda dum tawrasi hojik malem sida oirakliba climate change ase ekhoi miyoi bana thuonjabani maram sadani kang thokliba isaw thokliba nong tagadaba matamdani hekta da taroidaba matamdani hekta sabagi sang khayen hengalakliba maram mayam sidagi sanga usek oya amadi pambi kaya mana hana leijaramba haujaramba mafam kaya da leiba ngamlaktaba hauba ngamlaktabadagi hingma ngamnanaba makhoi ga sanaba mafam thiduna chatkhiba huongkhiba aduga hingma ngamnaduna sikhiba kaya amasu oihalakli yam chume moi papung ungi saruk sing saudorakpadagi polar bear singi laifamse lairektaba samudargi singi imai hengalakpa amadi thumi senbagi sang wangkhalakpana maram oiraga mangrove forest sing ase mangsilakpa samudragi sing sabagi chang wangkhalakpadagi samudrada phangba nga makhal sing salmon na singba singi masing ase khangan hantharakpa maram mayam ase global warming thorakpadagi ni medam yam chumi ko koronganbi asida sunatana ne sabagi sang hengalakpadagi US amadi Canada gi undana kupsinduna leibu umangi saruksing mangsilakpadagi ne Linux hairiba hogdong makhalase mutkiba yana leirabani ko medam hojik leiriba temperature gi sang asidagi degree Celsius ani dasmik manga dagi na ne mari phawbagi sang yauna hojigi sahi sa se loirakpa dwaida dine hengalagani haina panarieba maramasina Canada amadi US ki unna kupsinba umangi sarusing ase sada taradagina
ꯀꯨꯟ ꯐꯥꯎꯕꯒꯤ ꯆꯥꯡ ꯌꯧꯅ ꯃꯥꯡꯈ꯭ꯔꯅꯦꯕ ꯑꯣ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ ꯂꯣꯌꯥꯉꯝꯕ ꯆꯤꯡꯊꯪ아 ꯅꯕꯥꯅꯤꯁꯨ ꯁꯤꯗ ꯐꯝꯃꯣꯔꯥꯎꯅꯦ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯦ ꯈꯔ ꯇꯥꯔꯨ ꯂꯥꯎꯅꯦ ꯍꯣꯏ ꯃꯦꯗꯥꯝ ꯑꯗꯨꯒꯅꯦ ꯀꯣꯔꯣꯡꯉꯥꯟꯕꯤ ꯃꯦꯗꯥꯝ ꯃꯥꯂꯦꯝꯁꯤꯗꯒꯤ ꯁꯥ ꯉꯥ ꯎꯆꯦꯛ ꯑꯃꯗꯤ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡꯗ ꯑꯍꯣꯡꯕ ꯂꯥꯛꯄꯗꯒꯤꯅꯦ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯉꯝꯂꯛꯇꯕ ꯑꯃꯗꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯨꯠꯈꯤꯕ ꯌꯥꯅ ꯂꯩꯔꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯃꯔꯝꯗꯅꯦ ꯈꯟꯅꯔꯤꯕꯅꯦ ꯏꯃꯥ ꯑꯗꯨꯗꯤ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯋꯥꯐꯝꯅꯤꯅꯦ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒ꯭ꯌꯥꯁ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯅ ꯃꯔꯝ ꯑꯣꯏꯔꯒ IPCCꯒꯤ ꯏꯪ 1939ꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯁꯥ ꯃꯈꯜꯁꯤꯡ ꯑꯃꯗꯤ ꯄꯥꯝꯕꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯥꯅꯕ ꯃꯐꯝ ꯊꯤꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯑꯃꯗꯤ ꯍꯧꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯁꯥꯏꯟꯁ ꯖꯔꯅꯦꯜ ꯑꯃꯈꯛꯇ ꯊꯦꯡꯅꯈꯤꯕꯗꯨꯕꯨ ꯆꯍꯤ 10ꯃꯨꯛꯁꯤꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯌꯨꯔꯣꯞꯇ ꯐꯪꯕ ꯎꯆꯦꯛ ꯃꯈꯜꯁꯤꯡ ꯑꯃꯗꯤ ꯀꯨꯔꯥ ꯃꯈꯜꯁꯤꯡ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 113ꯔꯣꯝ ꯂꯥꯞꯅ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯂꯣꯝꯗ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯦ ꯄꯥꯕꯨꯡ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏ ꯁꯨꯝ ꯃꯌꯥꯝꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯁꯥꯔꯤ ꯑꯗꯣ ꯃꯦꯗꯥꯝ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯍꯟꯈꯤꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏꯅꯦ ꯑꯗꯣ ꯀꯣꯔꯣꯡꯉꯥꯟꯕꯤ ꯃꯦꯗꯥꯝ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯇꯧꯁꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯗꯧꯅꯤꯀꯣ ꯍꯣꯏ ꯃꯦꯗꯥꯝ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯒꯦ ꯃꯦꯗꯥꯝ ꯏꯃꯥ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯍꯧꯒꯦ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯁꯤꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯩ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯅꯃꯥꯗ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯌꯥꯏꯗ ꯕꯕꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯒ ꯕꯕꯥꯒ ꯄꯨꯟꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯀꯣꯏꯕ ꯆꯠꯇꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯌꯦꯡꯗꯤ ꯁꯨꯇꯤꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯀꯣꯏꯕ ꯆꯠꯂꯨꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯃꯈꯜꯁꯤꯡꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯛꯄꯒꯦ ꯍꯥꯏꯕꯗꯨꯁꯨ ꯊꯤꯖꯤꯜꯂꯛꯄ ꯌꯥꯔꯦ ꯀꯩꯅꯣ ꯆꯥ ꯅꯣꯏ ꯅꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯑꯗꯧꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯂꯝ ꯌꯦꯡꯕ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯔꯤꯁꯥꯔꯆꯀꯤ ꯐꯤꯜ ꯋꯥꯔꯛ ꯆꯠꯂꯨꯁꯤ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅꯦ ꯏꯆꯥ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯇꯥꯟ ꯆꯥꯔꯤꯉꯩꯗ ꯁꯨꯝ ꯊꯤꯖꯤꯜꯂꯛꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏꯗꯦ ꯑꯩ ꯁꯨꯝ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯗ ꯁꯅꯥꯏꯕꯦꯝꯃ ꯃꯣꯏꯕꯥꯒꯤ ꯍꯧꯅꯕꯤꯅꯦ ꯑꯉꯥꯡ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯅꯦ ꯐꯔꯛ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯣ ꯍꯧꯖꯗꯦ ꯑꯗꯨꯗꯤ ꯅꯉꯥꯡ ꯁꯥ ꯍꯌꯦꯡꯁꯤ ꯀꯝꯗꯧꯁꯤ ꯍꯥꯏꯕ ꯍꯥ ꯀꯣꯔꯣꯡꯉꯥꯟꯕꯤ ꯄꯥꯕꯨꯡ ꯆꯤꯡꯊꯪ ꯄꯥꯕꯨꯡ ꯅꯕꯥꯅꯤꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯗ ꯌꯥꯔꯣꯏꯀꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯅꯕꯥꯅꯤ ꯂꯧꯕ ꯂꯥꯛꯀꯗꯣꯏꯅꯤ ꯍꯣꯏ ꯗꯗꯥ ꯑꯩꯈꯣꯏꯁꯨ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯉꯥꯏꯔꯝꯃꯒꯦ ꯑꯗꯨ ꯇꯥꯆꯧ ꯆꯠꯂꯁꯤ ꯊꯦꯡꯈ꯭ꯔꯦ ꯍꯣꯏ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯆꯠꯂꯣ ꯅꯣꯡꯁꯤꯁꯨ ꯀꯟꯅ ꯆꯨꯊꯔꯛꯏ ꯍꯧꯖꯤꯛꯇ ꯑꯇꯤꯌꯥꯁꯤ ꯊꯋꯥꯟꯃꯤꯆꯥꯛꯅ ꯄꯨꯡꯂꯪ ꯂꯪꯉꯝꯃꯤꯕꯅꯦꯕ ꯀꯗꯣꯝꯗꯒꯤ ꯍꯧꯔꯛꯄ ꯑꯄꯥꯏꯕ ꯅꯣꯡꯅꯣ ꯈꯪꯗꯦꯕ ꯑꯁꯨꯛ ꯀꯟꯅ ꯆꯨꯊꯔꯛꯂꯤꯕꯁꯤꯕꯨ ꯍꯧꯖꯤꯛꯀꯤ ꯋꯦꯗꯔꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯣꯡꯂꯦꯕ ꯇꯥꯆꯧꯁꯤꯁꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯕ ꯑꯩ ꯇꯨꯡꯗ ꯂꯩꯍꯧꯋꯦ ꯍꯥꯏꯕꯁꯤ ꯃꯥ ꯀꯥꯎꯔꯕ ꯈꯪꯗꯦꯕ ꯀꯅꯥꯏꯅꯣ ꯐꯣꯟ ꯂꯥꯛꯏꯁꯤꯅ ꯍꯜꯂꯣ ꯀꯅꯥ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯈꯪꯂꯒꯕꯨ ꯍꯪꯈꯤꯒꯗ꯭ꯔꯣ ꯀꯣꯔꯣꯡꯉꯥꯟꯕꯤ ꯅꯪ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯈꯪꯗ꯭ꯔꯕꯣ ꯗꯥ ꯂꯣꯌꯥꯉꯥꯟꯕꯔꯣ ꯃꯥꯅꯦ ꯗꯗꯥꯗꯤ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ ꯐꯣꯟ ꯅꯝꯕꯔ ꯈꯪꯕꯕꯨ ꯑꯗꯨꯛ ꯂꯨꯕꯗꯧꯅ ꯍꯦꯛꯇ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯅꯣꯏ ꯇꯥꯆꯧ ꯂꯩꯕ꯭ꯔꯣ ꯃꯥꯒꯤ ꯐꯣꯟꯗꯁꯨ ꯉꯁꯥꯏꯗꯒꯤ ꯇꯧꯕꯅꯦ ꯃꯥ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯤꯌꯦ
ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯊꯕꯛ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯅꯨꯡꯇꯤꯒꯤꯗꯤꯅꯦ ꯉꯟꯇꯥꯅ ꯍꯜꯂꯛꯄꯅꯦ ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯀꯟꯅ ꯆꯨꯕꯅꯦ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯍꯣꯏ ꯏꯕꯦꯝꯃ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯂꯨꯅꯨ ꯅꯣꯡ ꯈꯔ ꯇꯞꯊꯔꯒꯅꯦ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ ꯑꯗꯨ ꯗꯗꯥ ꯅꯣꯡꯁꯤ ꯁꯨꯝ ꯍꯥꯡꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯂꯣꯛꯇꯥꯛ ꯄꯥꯠ ꯆꯠꯁꯤ ꯍꯥꯏꯕꯗꯣ ꯆꯠꯄ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯅꯤꯗ ꯍꯧꯖꯤꯛꯀꯤ ꯋꯦꯗꯔꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯍꯣꯡꯕ ꯑꯗꯨꯝ ꯅꯥꯏꯕꯅꯤ ꯍꯧꯖꯤꯛꯄꯨ ꯈꯪꯍꯧꯗꯅ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯏꯕꯁꯤꯕꯨ ꯑꯉꯛꯄ ꯅꯠꯇ꯭ꯔꯅꯦ ꯏꯇꯨꯒꯤ ꯈꯣꯡꯆꯠꯁꯦ ꯂꯣꯏꯅ ꯀꯥꯏꯔꯕꯅꯤ ꯐꯔꯦꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ ꯑꯩꯗꯤ ꯍꯌꯦꯡꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 6ꯇꯅꯦ ꯅꯣꯏꯕꯨ ꯂꯧꯕ ꯂꯥꯛꯀꯗꯣꯏꯅꯤ ꯔꯦꯗꯤꯗ ꯂꯩꯔꯝꯃꯨꯀꯣ ꯅꯣꯏ ꯇꯥꯆꯧꯗꯁꯨ ꯈꯔ ꯍꯥꯏꯌꯨ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯗꯗꯥ ꯐꯣꯟ ꯊꯝꯃꯒꯦꯀꯣ ꯊꯝꯃꯣ ꯕꯦꯝꯃ ꯀꯣꯔꯣꯉꯝꯕꯤ ꯇꯥꯆꯧ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯀꯅꯥꯒꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤꯗꯨꯅ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ ꯇꯥꯆꯧ ꯑꯣ ꯐꯔꯦ ꯗꯥ ꯂꯣꯌꯥꯉꯟꯕꯅꯦ ꯑꯗꯨ ꯇꯥꯆꯧ ꯅꯁꯥꯗꯣ ꯂꯣꯏ ꯆꯣꯠꯂꯦ ꯀꯔꯤꯒꯤꯅꯣ ꯃꯥꯗꯤ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯗꯤ ꯇꯥꯆꯧꯗ ꯐꯣꯟ ꯇꯧꯕꯗ ꯐꯪꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯇꯥꯆꯧ ꯄꯨꯡ 6 ꯆꯞ ꯆꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯑꯦꯕ ꯁꯦ ꯐꯗꯤꯁꯤꯅ ꯑꯝꯇ ꯇꯩꯊꯣꯛꯑꯣ ꯅꯁꯥꯗꯣ ꯂꯣꯏ ꯆꯣꯠꯂꯦꯕ ꯀꯗꯥꯏ ꯅꯣꯡꯗꯥꯁꯤꯗꯕꯨ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯆꯠꯄꯨ ꯆꯠꯂꯁꯨ ꯆꯠꯄꯨ ꯆꯠꯇ꯭ꯔꯁꯨ ꯊꯣꯕ ꯑꯃ ꯂꯥꯛꯆꯔꯅꯤꯗ ꯇꯥꯆꯧ ꯉꯁꯤ ꯌꯥꯝ ꯊꯦꯡꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯀꯝꯄꯦꯅꯤꯒꯤ ꯄꯣꯠ ꯈꯔ ꯃꯐꯝ ꯈꯔ ꯂꯥꯞꯅ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ ꯍꯜꯂꯛꯄꯗ ꯅꯣꯡ ꯀꯟꯅ ꯇꯥꯁꯜꯂꯛꯄꯗꯨꯗ ꯆꯠꯄ ꯌꯥꯗꯗꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯟꯗꯅ ꯂꯩꯊꯣꯔꯛꯑꯦ ꯑꯗꯨꯅꯅꯤ ꯏꯃꯥ ꯕꯕꯥ ꯂꯩꯔꯝꯗꯕꯗꯤ ꯇꯥꯆꯧꯁꯨ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤꯀꯣ ꯑꯩꯒꯤ ꯍꯣꯠꯅꯕꯗ ꯇꯥꯆꯧ ꯅꯪ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦ ꯍꯦꯔꯥ ꯑꯄꯪꯕꯤꯁꯤꯗꯤ ꯇꯥꯆꯧ ꯀꯩꯁꯨ ꯋꯥꯗꯦꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯅꯕꯨꯡꯅꯤꯡ ꯈꯪꯅꯧ ꯅꯧꯊꯔꯛꯏꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯆꯧ ꯉꯁꯤꯗꯤ ꯏꯃꯥ ꯕꯕꯥ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏꯕ ꯇꯥꯆꯧ ꯆꯠꯊꯣꯛꯈ꯭ꯔꯒ ꯏꯇꯣꯝꯗ ꯇꯔꯛ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ 이헤 ꯑꯉꯥꯎꯕꯤꯁꯤꯗꯤ 이붕 내리시디 ꯁꯦ ꯇꯣꯁꯦ ꯍꯌꯦꯡꯈꯩꯗꯤꯅꯦ 이붕 ꯉꯟꯇꯥꯅ ꯍꯜꯂꯛꯅꯕ ꯇꯧꯔꯒꯦꯀꯣ ꯂꯥꯛꯑꯣ ꯇꯥꯆꯧ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯇꯥꯆꯧ ꯆꯥꯔꯨꯔꯁꯦ ꯑꯉꯥꯡꯁꯥ ꯂꯣꯛꯇꯥꯛ ꯃꯄꯥꯟꯁꯤꯗ ꯂꯦꯞꯇꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯣꯏꯔꯛꯂꯤꯕ ꯃꯁꯛ ꯃꯑꯣꯡꯁꯦ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯇꯤꯟꯐꯝ ꯑꯣꯏꯔꯤꯕ ꯍꯦ ꯂꯣꯛꯇꯥꯛ ꯄꯥꯠ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯄꯤꯅꯕꯤꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯒꯤ ꯆꯪꯖꯐꯝ ꯑꯣꯏꯔꯤꯕ ꯍꯦ ꯅꯨꯡꯁꯤꯔꯕꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯛꯇꯝ ꯁꯛꯂꯣꯟ ꯑꯁꯤ ꯀꯌꯥꯗ ꯍꯣꯡꯂꯕ ꯑꯣꯜꯂꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯂꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗꯁꯨ ꯐꯪꯗ꯭ꯔꯕ ꯁꯉꯥꯏꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯐꯨꯝꯗꯤꯁꯤꯡꯒꯤ ꯃꯐꯝꯁꯤꯡ ꯑꯁꯦ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯦ ꯑꯃꯗꯤ ꯊꯥꯕꯒꯤ ꯆꯥꯡ ꯑꯁꯤꯁꯨꯅꯦ ꯑꯁꯨꯝ ꯍꯟꯊꯔꯛꯂꯦ ꯑꯗꯨꯅ ꯁꯉꯥꯏꯁꯤꯡ ꯑꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯐꯝ ꯂꯩꯔꯛꯇꯕꯗꯒꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯨꯠꯈꯤꯕꯁꯨ ꯌꯥꯔꯤꯕꯅꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯁꯥ ꯉꯥ ꯄꯥꯝꯕꯤ ꯃꯈꯜꯁꯤꯡ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯟꯊꯔꯛꯂꯤ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯖꯤꯕ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯔꯛꯄ ꯑꯗꯨꯒ ꯂꯩꯖꯔꯝꯕ ꯀꯌꯥ ꯑꯃꯅ ꯃꯨꯠꯈꯤꯕꯅꯆꯤꯡꯕ ꯊꯣꯔꯛꯂꯤ ꯃꯥꯅꯤ ꯑꯆꯨꯝꯕꯅꯤ ꯃꯔꯨꯞ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯣꯡꯂꯛꯏꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯗꯨꯅ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯗ꯭ꯔꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯅ ꯈꯔ ꯊꯨꯝꯖꯤꯟꯈꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯈꯔ ꯆꯥꯛꯊꯦꯛꯈꯤ ꯂꯣꯏ ꯄꯨꯡꯇꯨꯝ ꯇꯨꯝꯈ꯭ꯔꯅꯤꯗ ꯑꯗꯨꯅꯅꯦ ꯏꯆꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯗꯒꯤ ꯀꯔꯝꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯁꯦ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯔꯤꯁꯔꯁ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯒꯗꯧꯔꯤꯁꯦ
ꯏꯆꯥ ꯌꯦꯡꯉꯨꯅꯦ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯆꯥꯛꯇꯥꯕ ꯂꯥꯛꯄ ꯎꯆꯦꯛꯀꯤ ꯃꯁꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝ ꯍꯟꯊꯔꯛꯂꯦ ꯄꯥꯠꯁꯤꯗ ꯍꯩꯀ꯭ꯔꯛ ꯄꯥꯝꯕꯤ ꯍꯧꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯍꯟꯊꯔꯛꯂꯦ ꯏꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃꯒꯤ ꯊꯦꯡꯒꯠꯂꯛꯄꯗ ꯅꯠꯇꯅ ꯂꯣꯏꯅꯃꯛ ꯃꯣꯠꯁꯤꯜꯂꯛ ꯄꯣꯂꯨꯁꯟ ꯊꯣꯛꯂꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯣꯛꯍꯟꯖꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯃꯁꯥꯒꯤꯗ ꯈꯟꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯈꯟꯕ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯈꯟꯗꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯌꯥꯝꯅ ꯍꯦꯜꯂꯦꯅꯤ ꯏꯆꯥ ꯃꯦꯗꯥꯝ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯃꯣꯇꯣꯔ ꯕꯣꯠ ꯇꯣꯡꯗꯨꯅ ꯆꯠꯅꯤꯡꯉꯦ ꯆꯠꯂꯨꯁꯤꯔ ꯃꯦꯗꯥꯝ ꯑꯩꯁꯨ ꯑꯃꯨꯛꯇꯕꯨ ꯇꯣꯡꯗ꯭ꯔꯤꯅꯦ ꯃꯁꯤꯗꯤ ꯉꯁꯤꯗꯤ ꯂꯥꯛꯏꯉꯩꯁꯤꯗ ꯍꯦꯛꯇ ꯇꯣꯡꯍꯧꯔꯒꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣꯗꯅ ꯑꯁꯣꯝꯗ ꯃꯣꯇꯣꯔ ꯕꯣꯠ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗ ꯍꯦꯛꯇ ꯇꯣꯡꯉꯨꯔꯁꯤ ꯍꯣꯏ ꯂꯥꯛꯑꯣꯅꯦ ꯑꯁꯣꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯇꯣꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯃꯦꯗꯥꯝ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯣꯇꯣꯔ ꯕꯣꯠꯇꯣ ꯁꯣꯝꯗ ꯊꯧꯖꯤꯜꯂꯛꯑꯣ ꯁꯣꯝꯗ ꯂꯩꯔꯥꯏꯔꯣꯝꯗ खरा नकना यारे लोकताक पासिदा मोटर बोट तोंदुना कोइबसिदी पुकनिंगसे खंगनुंग नुंसिरइदा ए कहिगिनो मोइबाना पुकनिंग नुंसिरइदि करी वखन खल्लुरगेबा थाइनगी खंबा थोइबिना हि तोंदुना लोकताक पाता कोइबा चतपदो इमिसिदा संसंग उरकपगुम तोरकपा अदुगिनिदा अदुगी होइरेको